प्रॉब्लम थोकम जे मोंदे सेंट्रिक ओइरे प्रोजेक्ट से मा सि मरम मोइरे माइ नि पाना लाल होबगी सु मणिपुर की कुकी जोगी लाल हो मयाम जिगी ख्वाइ मकोक से माइ नि पाने अम खतंगी नतेको अम खतंगी लीडर ओइरे मदि पुंजलगा हाइदी कनोची नरेंद्र मोदी जी गुजरात की पार्लियामेंट्री कंस्टिट्यूएंसी अमदगी कारक एमपी अमजु ओइरेको अदुगा भारत की प्राइम मिनिस्टर जु ओइबा सादे मणिपुर की चीफ मिनिस्टर जु अखोगी तामो खेमचान ओनेबन चीफ मिनिस्टर जी जु सिंगजमैदी कारक एमएलएम जु ओइ मणिपुर की चीफ मिनिस्टर जु ओइबा सुमाइना एसटी थांगबोय किबजेन नेमचागी किबजेन की निपा से केएनएफ की प्रेसिडेंट केएनएफपी की प्रेसिडेंट जु ओइरे अदुगा मानो लालो मयामदि पुंजलगा चेयरमैन ओइरे अदुगी नुपीनेबा अदुदि माना कइनो लेबाक मणिपुर की कैबिनेट माना डिप्यूटी सीएम ओइसले ओइसलगा अखोय लेबाक अरो तुजि कमाय ngaktone हाइबे स्वाइदा याम लुबम पोल अम लेयबा सिनि अदुम लेसे अदे अमुक्सु फारिबा जिगी कुकी की मोय लालो मरी से टेररिस्ट बु हाइबे आइको मरी से मसी फारिबा कांबुदुना अखोय की पुलिस तुना करम्बा पुलिस नो हाइदी नागा यावबा मैते यावबा पुलिस रा कुकी की पुलिस ngaतना फारगा कुकी की पुलिस ngaतना इंट्रोगेशन तौदोरिब्रा मैते हंगबा फाबा हाइबा स्वाइदा इंट्रोगेशन ऑफिसर मैम कयाम यावदोरि नागा इंट्रोगेशन ऑफिसर कयाम यावदोरि Oi Joint Forces, Central Reserve, CRPF, Assam Rifle, Manipur Police खत्म है। मनी अब फाने रे बा अदुगा मरोई दियाम कुपना ने फामिन ना बाहे बम लेने बा कुपना इंट्रोगेशन तरोक दोई बा म लेने बा इंट्रोगेशन की अकोई की तौर कदोई कांपु चिंगदे दी मसी मणिपुर पुलिस आइसु अकोई की मणिपुर पुलिस अछि मैते जी जामपुर मणिपुर पुलिस लेत्रे बा मैते पुलिस से नागा पुलिस जामपुर लेत्रम ने बसी इंथिवाना अदु दागदी मोइदा हंगदोइ से कनानो कपना हंगदोइ ग्रिल तव तकत तकत ना हंगदोइ से वांग हंगदोइ से कनानो दी मोइ कुकी पुलिस ने हंगदौ नत्राबा अदु कुकी पुलिस ने कुकी की फाबा हुजिक याम सेंसिटिव ओइना नागागा लेनाबा मते के लेने मैम सिदा कुकी की पुलिसिंग दुना पुलिस अमा ओइना मागी कुकी की मरा लेबा मैम कया याम तखल हंगदोइनोबा कैसाम सी हुजिकी याम नैबा मैम सिदा सिगी सो वाहंग अमनेबा अदु तादि मासी कदाइदा पोरा हंग इम्फान पोरा हंगब्रा नत्र कदाइदा पोरा हंगदोइनो हुजिकी फारि मोइ मसेन मांगनरगा लोइसलगा मागी चार्जशीट अमा थागल मतमदा मागी अहोबा पॉइंट मैम पिछलकांदा कोर्टगी उकिलम तर चलहनग्रगा सोंदर ngaktangi mayam gi issue namdanabagi issue ma keno ma sagatpagi pot ama tawlei reba adugi photo phatti habni da koina haijai di that's why is the question aso bom lagle madudi khoi ground realities lengak na control tawribra natraga khulai paiba sin control tawribra haibadi huziki husband and wife le matam da ayam imung da ayam mana husband adum control tawbani na mafam dugi deputy cm ma ge husband ji huziki chairman oire mayam dugi achoba group ki leader oire haiba taragadi tasengna manipur gi lengak se खुलाई पाइप्स ने कंट्रोल तौरब्रा हाबी क्वेश्चन जे हम चाउन लागले ओजा तौरे हजि सिगी खुलाई पाइप ने कंट्रोल तौरे सि याम अखोइना खुजे सि मणिपुर सि हानगी चीफ मिनिस्टर होनेबन बिरेन दुना माना रिजाइन तौखर मतुंग दा फेब्रुअरी 8 2025 दा रिजाइन तौखर मतुंग दा पीआर लैरेको अदु 2025 26 की फेब्रुअरी मरी दिगम सेमै नेबा सिगी मरक सिदैदा चीफ मिनिस्टर ओइनिंगबा मणिपुर की मयाम सिना कुकी की एमएलए सिंग अदुगी मतिक लॉबी तौनेबा ममैदा कुकी लोबी एमएलए सिंग खुदोम बिथिलक बमीदु ओरंगनेबा अखोगी चीफ मिनिस्टर ओरिजे हौजिकसु राज्य सभा की कनो तौदोरे एमपी एम चतोरे नत्रा इलेक्शन तोरे एमपी एम चतोरेबा सिसु मोइन खुदोम बिथिलकबगी फिबम द चतपि फिबम लाएबा हमना हाबदा सिगी फिबम सि हुजिक लेरबनेबा अदुना मोइन कंट्रोल जे फजन तवेबा सि कई कंट्रोल तौबगी खुदम जिने को हुजिकसु कुकीना याद्रगदी अकोई मणिपुर की चीफ मिनिस्टर वही फंगोइदबा नतग राज्य सभा चतंगमोइदबगी फिबम अमा लाकनबगी फिबम जिदी याम क्लियर उरब पोटमनेबा असी खंगननि खलेगसु कुकी याम पुरज लोय हाइड्रोखिनेमो हाइड्रोखि लोय हाइड्रोखिनेबा अकोई द समाइ समाइ तौदना मतमम द मिस्टर एक्स वाई जेड नोइना खोदे चीफ मिनिस्टर वइदे समाइ समाइ हाइरम मनद्रा समाइ समाइ तौमदा लोय हाइड्रोखिनिको मतम खला अदु हाइड्रोखनियन कीबिदगी कनागुम्बा स्वाइगी हिबी वेक लीडर कांबु खरसे तुमिने लेसन कांबुमसु यावरिबनेबो जिकसे अदुना होजी अखोइना आइसे ngarang चटपीरे इंडिजिनस मैम की अखोइ नागागा मैतै पांगन मैम पुल्लगा लिली इम चले लिली से नेमचा बिजन फम थादो लौथो हाइसे लौथो हाइबसि चुमनगी लिली इमगी चम चम स्लोगान नम ओइदिया दन ओइबद नतबा सि कुइना हेता ngamnaba मसिगी लिली से ओइना सम अखोइ कनो तौदबा यारोय लौथोक मा फम लौथोकदबा यारोय हाइबसे मसि हाइगदमने मम नतदागदी यारोय अखोइ लेबा की अरो थुक लोइ कायनि सोंदा सिक्रेसी मेंटेन तौब ngमरोय अखोइ की अरो थुब जे कैबिनेट की वारेप लौबल लोइदिगना सोंदा पाव लेरमनेबा
ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯒꯗꯕ ꯁꯣꯟ ꯀꯦꯕꯤꯅꯦꯠ ꯇꯧꯒꯗꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝꯗꯨꯁꯨ ꯑꯁꯣꯝꯗꯒꯤ ꯂꯣꯏ ꯈꯪꯒꯅꯦꯕ ꯑꯗꯨ ꯃꯤ ꯑꯃ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ NIA ꯗ ꯁꯤꯟꯅꯕ ꯈꯣꯠꯅꯕ ꯍꯥꯏꯁꯦ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯔ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯕꯒꯤ ꯗꯤꯁꯤꯖꯟꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯄꯥꯎ ꯌꯧꯈ꯭ꯔꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯗ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣꯕ ꯍꯣꯏ MLA ꯀꯥꯖꯔꯛꯄꯗꯨꯗꯤ ꯃꯥꯒꯤ ꯑꯁꯣꯝꯗꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯥꯒꯤ ꯑꯦꯠ ꯗ ꯇꯥꯏꯝ ꯑꯣꯐ ꯀꯩꯅꯣꯗꯤ ꯁ꯭ꯀ꯭ꯔꯨꯇꯅꯤꯗ ꯃꯥꯒꯤ ꯐꯤꯠ ꯑꯣꯏꯈꯤꯗꯅ ꯃꯥꯕꯨ ꯌꯥꯖꯈ꯭ꯔꯦꯀꯣ ꯅꯣꯃꯤꯅꯦꯁꯟꯗꯨ ꯔꯤꯖꯦꯛ ꯇꯧꯕꯤꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯁꯦꯕ ꯗꯤꯄꯨꯇꯤ CM ꯄꯤꯗꯕꯁꯦ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯑꯣꯏꯅꯔꯤꯕ ꯏꯔꯥꯡꯁꯤꯗ ꯀꯨꯀꯤ ꯃꯩꯇꯩ ꯀꯨꯀꯤ ꯅꯥꯒꯥ ꯍꯥꯏꯕ ꯑꯃꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯁꯦ ꯃꯥꯅ ꯃꯉꯣꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯒꯗꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤ ꯃꯉꯣꯟꯗ ꯂꯧꯊꯣꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯃꯩꯇꯩ ꯈꯔ ꯍꯛꯆꯟꯕ ꯃꯩꯇꯩ ꯑꯣꯏꯔꯦ ꯍꯥꯏꯅꯦꯕ ꯀꯨꯀꯤ ꯃꯌꯥꯝꯒꯤ ꯆꯥꯡꯁꯇꯒꯤ ꯃꯩꯇꯩ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯃꯩꯇꯩ ꯑꯣꯏꯅꯕ ꯃꯌꯥꯝꯗꯤ ꯂꯩꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯍꯛꯆꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯥꯗꯒꯤ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯔꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯍꯣꯝꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯒ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯍꯥꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯂꯖꯤꯠꯇ ꯑꯣꯏꯍꯜꯂꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩ ꯀꯣꯟꯁꯦꯡ ꯃꯩꯇꯩ ꯌꯥꯝ ꯍꯛꯆꯟꯕ ꯃꯩꯇꯩꯅꯦꯅ ꯀꯨꯀꯤꯅ ꯆꯥꯔꯖ ꯇꯧꯕꯗꯩꯅꯦꯕ ꯁꯨꯃꯥꯏꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯅ ꯍꯧꯖꯤꯛꯀꯤ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯁꯦ ꯌꯥꯝꯅ ꯀꯨꯀꯤꯒꯤ ꯌꯥꯝ ꯍꯛꯆꯟꯕ ꯌꯥꯝꯅ ꯍꯥꯔꯗ ꯀꯣꯔ ꯑꯣꯏꯔꯕ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯁꯥꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤ나 ꯄꯥꯝꯗ꯭ꯔꯕꯅꯤ나 ꯃꯥꯁꯨ ꯃꯉꯣꯟꯗ ꯂꯧꯊꯣꯛꯄ ꯇꯥꯔꯦꯕ ꯗꯤꯄꯨꯇꯤ CMꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯩꯒꯨꯝꯕ ꯄꯤꯗ ꯌꯥꯗꯦ ꯈꯣꯠꯇ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯑꯃ ꯈꯟꯅꯕꯗꯨꯅ ꯑꯃꯅꯤꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯕꯤꯔꯦꯟ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯕꯤꯔꯦꯟꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯁꯨ ꯗꯤꯄꯨꯇꯤ CMꯗ ꯂꯧꯊꯣꯛꯀꯗꯕꯅꯦꯕ ꯃꯔꯝꯗꯤ ꯃꯥ ꯍꯛꯆꯟꯕ ꯃꯤ ꯑꯣꯏꯔꯦꯕ fair treatment ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯃꯔꯝꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯥꯏ ꯅꯨꯄꯤꯅ ꯇꯧꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯌꯥꯗꯣꯏꯅꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯔꯠꯁꯤ ꯑꯩꯈꯣꯏꯒꯤ BJPꯅꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯂꯤꯗ ꯇꯧꯔꯒ ꯂꯩꯕꯥꯛꯁꯦ ꯉꯥꯛꯄꯤꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯑꯗꯪꯒꯤꯅꯤ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯦ ꯍꯛꯆꯥꯡ ꯇꯪꯈꯥꯏꯅꯤ ꯍꯥꯏꯕ ꯅꯤꯄꯥꯗꯨꯒꯤ ꯑꯗꯨꯅ ꯅꯤꯄꯥꯗꯨꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯂꯥꯜꯍꯧꯕ ꯇꯪꯈꯥꯏ ꯑꯃꯁꯤꯗ ꯗꯤꯄꯨꯇꯤ CM ꯑꯣꯏ ꯂꯩꯔꯦꯕ ꯁꯝꯅ ꯍꯥꯏꯕꯗ ꯂꯥꯜꯍꯧꯕ ꯑꯃꯁꯤꯗ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯦꯕ ꯃꯥꯏ ꯅꯨꯄꯤꯒꯥꯅ ꯆꯠ ꯌꯥꯔꯣꯏꯀꯣꯁꯦ ꯃꯥꯅꯦ ꯂꯧꯅꯦꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯗꯤ ꯃꯥꯁꯤ ꯀꯩꯗꯧꯕꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯜꯍꯧꯕꯅ ꯁꯤꯗ ꯑꯣꯏ ꯌꯥꯕ꯭ꯔꯕ ꯍꯥꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯕꯅꯦꯕ ꯃꯥ ꯑꯟꯗꯔꯒ꯭ꯔꯥꯎꯟꯅꯦꯕ CSO ꯅꯠꯇꯦꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ KNFꯁꯦ UPFꯁꯦ ꯑꯗꯒꯤ ꯔꯤꯂꯤꯖꯤꯌꯁ ꯕꯣꯗꯤ ꯅꯠꯇꯦꯕ ꯑꯗꯒꯤꯗꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦꯕ ꯁꯤ ꯆꯔꯆꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦꯕ ꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯅꯦꯕ ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤ ꯈꯤꯇꯪ ꯚꯥꯏꯑꯣꯂꯦꯟꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯈꯔ ꯂꯦꯞꯅꯁꯤ ꯈꯣꯠꯅꯁꯤ ꯍꯥꯏꯕꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯒꯤ ꯁꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯣꯖꯥ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝ ꯎꯁꯤꯜꯂꯛꯇꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯃꯅꯤꯄꯨꯔ ꯉꯔꯥꯡꯒꯤ ꯂꯤꯔꯤꯗꯨꯕꯨꯗꯤ ꯍꯥꯏꯐꯦꯠ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯅ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯒꯥꯅ ꯍꯥꯏꯕꯁꯦ ꯀꯨꯏꯔꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯂꯥꯎꯔꯛꯄꯁꯤ ꯇꯥꯗꯕ ꯃꯩꯇꯩꯒ ꯄꯥꯡꯈꯟꯒꯅ ꯁꯨꯝ ꯈꯔ ꯍꯦꯟꯅ ꯂꯥꯎꯕ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩꯗꯤ ꯉꯁꯤꯒꯤ ꯐꯣꯔꯝꯁꯤꯒꯤ ꯗꯤꯁꯀꯁ ꯇꯥꯟꯖꯥꯜꯂꯒ ꯑꯩꯈꯣꯏ ꯑꯝꯇꯪ ꯑꯣꯖꯥꯁꯨ ꯊꯥꯗꯣꯛ ꯌꯥꯎꯕꯤꯔꯦ ꯑꯣꯖꯥꯁꯨ ꯅꯥꯒꯥ ꯌꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇꯪ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯤ ꯑꯝꯇꯪ ꯍꯥꯏꯃꯤꯟꯅꯁꯦ ꯋꯥꯍꯩꯅ ꯁꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯍꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯤ ꯑꯣꯖꯥꯁꯨ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯑꯝꯇ ꯍꯥꯏꯃꯤꯟꯅꯁꯦ 1 2 3 ꯂꯣꯡ long ꯂꯤꯞ live ꯃꯅꯤꯄꯨꯔ ꯍꯥꯏꯕꯤꯌꯣꯕ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯡ ꯂꯤꯞ ꯅꯝꯐꯨ ꯅꯠꯆꯗꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦꯕ ꯂꯣꯡ ꯂꯤꯞ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯃꯤꯟꯅꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯐꯪꯁꯟ ꯑꯃ ꯐꯖꯅ ꯇꯧꯃꯤꯟꯅꯁꯦ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯐꯖꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯁꯦꯅ ꯑꯗꯨꯗꯤ ꯂꯥꯎꯃꯤꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯕ ꯅꯠꯇꯕ ꯆꯥꯗꯕ ꯐꯪꯁꯟ ꯑꯃ ꯑꯣꯔꯒꯅꯥꯏꯖ ꯇꯧꯁꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯂꯥꯎꯕꯒꯤꯗꯤ ꯉꯔꯥꯡꯁꯨ ꯂꯥꯎꯏꯗꯅ ꯂꯥꯎꯋꯦ ꯃꯐꯝ ꯃꯇꯝ ꯔꯦꯂꯤ ꯇꯧꯔꯤꯕꯅꯤ ꯌꯥꯝ ꯍꯦꯟꯅ ꯈꯪꯍꯟꯕꯗꯣ ꯉꯔꯥꯡꯀꯣ ꯃꯤꯇꯤꯡꯁꯦ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯉꯔꯥꯡ ꯔꯦꯂꯤꯁꯤ ꯀꯣ long live Manipur ꯂꯥꯎꯈꯤꯕ ꯂꯥꯎꯋꯦ ꯉꯔꯥꯡ ꯂꯥꯎꯋꯦ ꯅꯥꯒꯥꯅꯁꯨ ꯂꯥꯎꯕꯤꯔꯦ ꯌꯥꯝ ꯐꯔꯦꯕ ꯔꯦꯂꯤ ꯇꯧꯔꯒ ꯇꯧꯔꯤꯕꯅꯤ ꯐꯖꯅ ꯐꯪꯁꯟ ꯑꯃꯗ ꯐꯖꯅ ꯇꯧꯔꯒ ꯂꯥꯎꯃꯤꯟꯅꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯑꯁꯨꯝ ꯂꯥꯎꯁꯦ ꯍꯥꯏꯕꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯋꯥꯍꯩ ꯑꯃꯅ ꯂꯥꯎꯕꯗꯤ ꯁ꯭ꯂꯣꯒꯥꯟ ꯌꯥꯝ ꯀꯟꯅ ꯂꯥꯎꯗ ꯑꯩꯈꯣꯏ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯃꯤꯟꯅꯕꯁꯦ ꯍꯧꯔꯁꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯣ ꯅꯦꯛꯁꯇ ꯇꯧꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ